ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯃꯤꯐꯝꯁꯪ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯃꯥꯏꯆꯧꯁꯤꯡ ꯄꯨꯜꯂꯗꯨꯅ ꯋꯥ ꯈꯟꯅꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯄꯨ, ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯨ ꯈꯟꯅꯔꯦ꯫ ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯖꯔꯦ꯫ ꯉꯁꯤꯗꯤ ꯅꯁꯨꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ ꯑꯃꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯒꯤ ꯀꯥꯂꯦꯟ ꯊꯥ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯒ ꯅꯤꯡꯂꯦꯕꯨ꯫ ꯏꯅꯤꯡꯊꯧꯒꯤ ꯀꯔꯤ ꯀꯔꯝꯕ ꯅꯤꯡꯖꯕ ꯃꯪꯂꯥꯟꯕꯨ ꯑꯣꯏꯔꯤꯒꯕ? ꯅꯄꯨ ꯑꯩꯉꯣꯟꯗꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯑꯗꯨ ꯇꯝꯂꯗꯨꯅ ꯈꯪꯍꯜꯂꯕ ꯌꯥꯔꯒꯗ꯭ꯔꯥ? ꯏꯄꯨ, ꯅꯁꯨꯒꯤ ꯃꯪꯂꯥꯟ ꯅꯁꯨꯅ ꯅꯤꯡꯖꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯋꯥꯡꯂꯦꯟ ꯀꯨꯝꯖꯥ ꯆꯍꯤ 15 ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯇꯝꯗꯨꯒꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯌꯥꯗꯕꯗꯒꯤ ꯅꯁꯨ ꯑꯩꯍꯥꯛꯅ ꯂꯣꯟꯅ ꯂꯥꯟ ꯃꯆꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯆꯠꯆꯔꯨꯕ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛ ꯑꯗꯨ ꯃꯗꯨꯗ ꯂꯥꯟ ꯇꯥꯁꯜꯂꯗꯨꯅ ꯃꯊꯪ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯅꯁꯨꯅ ꯄꯥꯝꯃꯤ꯫ ꯅꯄꯨꯗꯤ ꯏꯅꯤꯡꯊꯧꯅ ꯃꯇꯝ ꯑꯃꯒꯤ ꯅꯣꯡꯆꯨꯞ ꯂꯩꯄꯥꯛ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯥꯎꯈ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯗꯤ ꯍꯧꯖꯤꯛꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀꯔꯤꯁꯨ ꯋꯥꯈꯜ ꯆꯣꯏꯖꯥꯏꯅꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯗꯣ ꯅꯄꯨꯅ ꯂꯥꯟꯐꯝ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯇꯦꯡ ꯑꯗꯨꯛ ꯏꯪꯕꯥꯡꯖꯧ ꯍꯥꯏꯕꯅꯣ? ꯏꯄꯨ, ꯅꯁꯨꯅ ꯄꯥꯝꯖꯕꯗꯤ ꯂꯥꯛꯂꯤꯕ ꯍꯟꯗꯛꯀꯤ ꯀꯥꯂꯦꯟ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯥꯁꯤꯟꯕ ꯆꯠꯄ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯊꯣꯛꯀꯅꯤ ꯊꯣꯛꯑꯣꯏ ꯍꯥꯏꯕꯗꯨ ꯏꯄꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯍꯥꯏꯕꯤꯔꯛꯄ ꯑꯗꯣ ꯅꯁꯨꯅ ꯄꯥꯝꯖꯩ꯫ ꯏꯅꯤꯡꯊꯧ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯈꯣꯡꯁꯥꯟꯕ ꯑꯗꯨꯃꯛ ꯌꯥꯒꯅꯤꯗ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯄꯨ, ꯍꯣꯔꯦꯟꯁꯤ ꯏꯄꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯕꯤꯔꯒ ꯍꯌꯦꯡ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯄꯗ ꯅꯁꯨꯗ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕꯤꯔꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯅꯥꯏ ꯅꯄꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯖꯔꯛꯂꯒ ꯍꯌꯦꯡ ꯑꯁꯦ ꯏꯅꯤꯡꯊꯧꯗ ꯈꯪꯍꯟꯖꯔꯛꯂꯒꯦꯗ꯫ ꯏꯄꯨꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯐꯝꯅꯥꯏꯕ ꯑꯉꯝꯕꯁꯤꯡ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯊꯛꯇ ꯐꯠꯇ꯭ꯔꯕ ꯐꯝꯅꯥꯏꯕ ꯈꯔꯒ ꯂꯥꯟꯃꯤꯁꯤꯡ ꯈꯔꯒ ꯀꯩꯁꯨꯝ ꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯄꯨ, ꯑꯩꯅ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯅꯤꯡꯊꯧ, ꯆꯍꯤ ꯈꯔꯒ ꯊꯝꯈꯤꯁꯤꯗ꯫ ꯃꯈꯣꯏꯅ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯐꯝꯅꯥꯏꯕ ꯃꯔꯛꯇ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯃꯔꯛꯇ ꯑꯃꯨꯛ ꯌꯥꯎꯔꯛꯂꯕꯗꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯃꯗꯨꯕꯨ ꯍꯟꯖꯤꯜꯂꯛꯂꯒ ꯋꯥꯊꯣꯛ ꯑꯃꯨꯛ ꯊꯣꯛꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯅꯄꯨ ꯑꯩꯍꯥꯛꯅꯗꯤ ꯈꯟꯖꯩꯗꯣ ꯏꯅꯤꯡꯊꯧ꯫ ꯏꯄꯨꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯐꯝ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯛꯂꯤꯕ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯄꯨꯟꯁꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯈꯟꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯥꯟꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯧ ꯄꯨꯗꯨꯅ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯊꯧ ꯑꯃꯠꯇ ꯄꯥꯏꯍꯜꯂꯔꯣꯏ꯫ ꯏꯅꯤꯡꯊꯧ, ꯃꯈꯣꯏꯁꯨ ꯁꯥꯡꯂꯕ ꯆꯍꯤ ꯑꯁꯤꯕꯨ ꯀꯩꯁꯨꯝ ꯁꯪ ꯑꯁꯤꯗ ꯂꯩꯔꯛꯂꯕꯅꯤꯅ ꯋꯥꯈꯜ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯔꯛꯂꯅꯤꯗ꯫ ꯃꯗꯨꯅꯅꯦ ꯑꯩꯅ ꯊꯥꯗꯣꯛꯄꯤꯒꯦ ꯈꯜꯂꯛꯂꯤꯕ ꯑꯁꯤ꯫ ꯑꯗꯣ ꯑꯉꯝꯕꯁꯤꯡ, ꯃꯈꯣꯏ ꯊꯥꯗꯣꯛꯄ ꯑꯁꯤ ꯉꯁꯤ ꯑꯗꯨꯃꯛ ꯊꯥꯗꯣꯛꯂꯒꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟꯃꯤꯁꯤꯡꯗ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯩ ꯌꯥꯊꯪ ꯄꯤꯈ꯭ꯔꯒꯦ꯫ ꯂꯥꯟꯃꯤ, ꯅꯍꯥꯛ ꯆꯠꯂꯣ꯫ ꯑꯗꯨꯒ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯋꯥꯔꯤ ꯈꯣꯝꯕꯗ ꯐꯝꯅꯥꯏꯕ ꯐꯠꯇꯕꯁꯤꯡ, ꯂꯥꯟꯃꯤ ꯐꯠꯇꯕꯁꯤꯡ, ꯀꯩꯁꯨꯝ ꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯈꯪꯍꯜꯂꯨꯔꯣ꯫ ꯏꯅꯤꯡꯊꯧ, ꯉꯁꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯍꯥꯏꯕ ꯑꯁꯤꯕꯨ ꯈꯔ ꯈꯖꯤꯛ ꯊꯨꯃꯟꯗ꯭ꯔ ꯈꯟꯖꯩꯗ꯫
ꯀꯩꯁꯨ ꯊꯨꯃꯟꯕꯗꯤ ꯑꯣꯏꯗꯦꯗ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯂꯤꯕ ꯑꯁꯦ ꯍꯧꯖꯤꯛ ꯈꯛꯇꯗ ꯂꯧꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯧꯔꯛꯂꯕꯅꯤ ꯑꯗꯣ ꯏꯄꯨ ꯅꯁꯨꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯀꯩꯁꯨ ꯑꯀꯥꯏꯕꯗꯤ ꯑꯣꯏꯗꯦꯀꯣ ꯏꯄꯨ ꯑꯣꯏꯗꯦꯗ ꯏꯅꯤꯡꯊꯧꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯣ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯑꯣꯏꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯊꯧꯉꯝꯕꯅ ꯌꯥꯊꯪ ꯇꯥꯎꯊꯈꯤꯕ ꯂꯥꯟꯃꯤ ꯑꯗꯨ ꯍꯜꯋꯥꯏꯔꯛꯂꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯍꯜꯋꯥꯏꯖꯔꯦ ꯅꯅꯥꯏꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯈꯔ ꯑꯗꯣ ꯃꯈꯣꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯑꯉꯝꯕꯗ ꯈꯪꯍꯟꯖꯔꯨꯔꯦ ꯏꯅꯤꯡꯊꯧ ꯍꯥꯏꯔꯝꯂꯕꯗꯤ ꯐꯔꯦ ꯑꯗꯣ ꯑꯩꯗꯤ ꯅꯉꯣꯟꯗ ꯍꯥꯏꯍꯧꯗꯕ ꯑꯀꯥꯎꯕ ꯑꯃꯗꯤ ꯂꯩꯍꯧꯔꯦꯗꯅ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯃꯈꯣꯏ ꯐꯝꯅꯥꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯅ ꯄꯨꯁꯤꯜꯂꯛꯑꯝꯃꯨꯗꯅ ꯍꯥꯏꯍꯧꯗ꯭ꯔꯦꯗꯣ ꯏꯅꯤꯡꯊꯧ ꯃꯗꯨꯃꯗꯤ ꯅꯅꯥꯏꯁꯨ ꯍꯥꯏꯖꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯆꯔꯨꯔꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯄꯨꯁꯤꯜꯂꯛꯂꯒ ꯑꯩꯒ ꯍꯦꯛꯇ ꯆꯪꯃꯤꯟꯅꯔꯛꯂꯒꯦ ꯏꯅꯤꯡꯊꯧ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯂꯨꯔꯣ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯅꯤꯡꯊꯧꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯂꯒ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯏꯔꯩ ꯈꯣꯝꯕ ꯀꯩꯁꯨꯝꯁꯪꯗꯒꯤ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯂꯒ ꯃꯤꯐꯝ ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯏꯅꯤꯡꯊꯧꯕꯨ ꯁꯅꯥ ꯈꯨꯌꯥ ꯀꯥꯗ ꯄꯨꯅꯦꯝꯖꯔꯤꯗꯣ ꯌꯥꯔꯦ ꯑꯉꯝꯕ ꯍꯧꯒꯠꯂꯣ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯇꯪ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯧꯊꯣꯔꯛꯂꯒ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯄꯨꯖꯔꯛꯂꯤꯗꯣ ꯑꯉꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯃꯥꯡꯗ ꯈꯔ ꯆꯈꯠꯍꯜꯂꯒ ꯂꯦꯞꯍꯜꯂꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯍꯩ ꯅꯈꯣꯏ ꯇꯥꯕ꯭ꯔꯥ ꯄꯔꯦꯡ ꯑꯣꯏꯅ ꯃꯃꯥꯡꯗ ꯈꯔ ꯆꯈꯠꯍꯜꯂꯒ ꯂꯦꯞꯄꯣ ꯌꯥꯔꯦ ꯅꯈꯣꯏ ꯉꯁꯤꯗꯒꯤꯗꯤ ꯑꯩꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯕꯅꯤ ꯅꯈꯣꯏ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯈꯜꯂꯒ ꯑꯗꯨꯒ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥ ꯑꯃꯗꯤ ꯅꯈꯣꯏꯅ ꯃꯃꯥꯡ ꯊꯛꯇ ꯇꯧꯈꯤꯕ ꯐꯠꯇꯕ ꯂꯤꯆꯠꯁꯤꯡ ꯑꯗꯣ ꯃꯐꯝꯁꯤꯗꯒꯤ ꯍꯦꯛ ꯅꯈꯣꯡꯁꯤꯡ ꯑꯗꯨꯅ ꯀꯥꯟꯊꯣꯛꯈꯤꯕꯒ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯑꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯅꯈꯣꯏꯒꯤ ꯅꯔꯝ ꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯣꯏ ꯑꯉꯝꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯃꯥꯡ ꯊꯛꯀꯨꯝꯅ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯇꯧꯖꯔꯔꯣꯏ ꯅꯤꯡꯊꯧ ꯐꯔꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯋꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯅꯌꯨꯝ ꯃꯣꯡꯕ ꯅꯔꯥꯜ ꯌꯥꯏꯗ ꯍꯜꯋꯥꯏꯈꯤꯕ ꯌꯥꯔꯅꯤ ꯑꯉꯝꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯑꯆꯧꯕ ꯐꯥꯎꯕ ꯑꯃꯨꯛꯇ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯣ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯅꯥꯏ ꯊꯤꯟꯗꯣꯛꯆꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯆꯍꯤ ꯀꯨꯝꯖꯥ ꯀꯌꯥ ꯂꯤꯁꯥꯡ ꯁꯤꯠꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯃꯅꯤꯡ ꯇꯝꯍꯟꯕꯤꯕ ꯑꯁꯤꯗ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ
mathum marang hauna mathamoi sing aduda apen na phauna yamna haraujarami tomthin lemba khagemba makhoi ahumsu ayuki sangan charaba matung sana konum karaklami Taho, ako'y umsi. Pamsang manong datsango시라. 짱가로시다 짱가가 뭐 아코이 ahumnabu kari tawrudoino 호이다, 짱가로시다. ako'yna 짱가가 팜나이바 ang matawsing marakaduda karibu tawrudoino. adudi ta ningthongna akoibu korokpa ngaiba tabanine Karidi upay lay. Ngayba tabanidana. Hojikti, ako'yga mahaka punsi mahing yamna kinakraban. Hanagi matawgum adugum natrabanine maro. Mahaktine, ningthaw haykrabani. ado akhoi nung chalan mi singna lairiba maikei somlomda asomdoin changorasira 짱으로시다. somdana laimari mi sanudo magi mapuroibana ningthau oiraba matung ikon kona phangjaba machanupi lembiga punna phamladuna chanuna machanupi gi masamado sembirami ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯇꯝꯆꯧꯗꯣ ꯉꯁꯤꯁꯨ ꯍꯜꯋꯥꯏꯔꯛꯇ꯭ꯔꯤꯕꯣ? Ibema, nabung ahangi wase toksi. Halwairakningba matamdane halwaizraksani. ꯏꯃꯥ, ꯑꯩꯈꯣꯏ ꯇꯝꯆꯧꯁꯦ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯁꯅꯥ ꯀꯣꯅꯨꯡꯗꯒ ꯅꯣꯡꯃ ꯐꯥꯎ ꯍꯜꯋꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒ ꯀꯩꯝ ꯈꯪꯗ꯭ꯔꯦꯅꯦ. ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯇꯝꯆꯧꯁꯦ ꯁꯥ ꯇꯥꯟꯕ ꯆꯠꯄꯒꯤ ꯃꯍꯨꯠ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯊꯤꯕ ꯆꯠꯂꯗꯤ ꯐꯒꯗꯝꯅꯤ. ꯑꯩꯈꯣꯏꯒꯤꯁꯨ ꯏꯅꯝꯃꯒꯗꯣ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯥꯡꯗꯅ ꯄꯨꯟꯗꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯅꯤꯗꯅ. Ibema, nanama phangadaba matamdi khara watkhidoba malibo. ꯏ ꯀꯃꯥꯏꯅ? ꯅꯠꯇꯦ ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤꯒ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯑꯝꯇ ꯌꯦꯡꯕ ꯆꯠꯇ꯭ꯔꯕꯣꯕ? Ibema, nabungna yadabanina chatredana. Aduga noi paba ningthauga aigana thibiba nupisu pamdi. O masana khanjaraga mathamoina khoidajaba ama thengnajaraga oina laurani. ꯊꯦꯡꯅꯔꯅꯤꯗꯀꯣ, ꯌꯥꯝ ꯊꯦꯡꯅꯔꯅꯤ. ꯁꯥ ꯇꯥꯟꯕ ꯆꯠ ꯂꯩꯔꯒ ꯊꯦꯡꯅꯔꯅꯤꯕ. ꯃꯁꯥꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯅꯤ ꯀꯥꯏꯅꯒ ꯌꯥꯝ ꯊꯦꯡꯅꯔꯅꯤ ꯁꯣꯏꯗ꯭ꯔꯦ. Ibema nangsu ngangida. Nabungnaga tarabadi nanamdi soi narani nang. ꯉꯥꯡꯉꯥꯅꯨ ꯌꯥꯔꯦ. ꯑꯗꯨꯏ ꯁꯔꯨꯛ ꯁꯝ ꯁꯦꯝꯃꯤꯗꯣ ꯊꯨꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯣ ꯏꯃꯥ. Ado Ibema, horen sana lamlen yengba koithokhinuko. Noi tamo yaina yam ngangbaniko. ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯁꯤꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯁꯦꯡꯕ. ꯑꯩ ꯑꯗꯨꯝ ꯄꯥꯅꯔꯒ ꯂꯩ. Ibema, nasamse punsinbiragese. ꯍꯣꯏ ꯏꯃꯥ, ꯄꯨꯟꯁꯤꯟꯕꯤꯔꯣ. ꯍꯣꯔꯦꯟ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯗꯣꯛꯂꯒ ꯁꯅꯥ ꯂꯝꯂꯦꯟ ꯌꯦꯡꯕ ꯀꯣꯏꯊꯣꯛꯇꯣꯏꯅꯦꯕ. Ngasi angangsidii ba? Sanapak leibakta ningthau koireng amadi langjing purel thohenba makhoi ani wari sanaduna leirami Langjing purel angamba. Nahak, aina haiba sintha sing adu. Sinma langba loina loiraba natro. hoi ningthau nanaina lalmi sing kana na sana kunungda lehogadaba amadi lehoroidaba lalmi sing punamak loina khandokpa loijare Yamna phare angamba. Nahakna satkadaba khongsat asigidamak hanana mangjongnana pumnamak sillanglamba ase. Ayhak yamna nungaire. Tasengbadi ningthau aina sillanggadabani. iningthau nanai gidi iningthongna leibaki sintha thauram poram sing ifamda sinabirakpa ase yamna nungai jaido masidagi hena nungaiba nanai gidi ama amuk leijadre Ado angamba.
ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯃꯆꯥ ꯅꯣꯡꯂꯦꯟ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯒꯗꯧꯔꯤꯕ꯭ꯔꯣ? ꯏꯅꯤꯡꯊꯧ, ꯍꯟꯗꯛꯇꯤ ꯃꯥꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯏꯗꯣ. ꯌꯥꯎꯖꯔꯁꯅꯨ ꯍꯟꯗꯛꯇꯤ. ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯑꯃꯨꯛ ꯈꯣꯡꯗꯣꯏꯖꯕ ꯌꯥꯔꯗ꯭ꯔꯥ? ꯍꯣꯏ, ꯌꯥꯔꯦ ꯑꯉꯝꯕ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯅꯤꯡꯊꯧ ꯊꯧꯉꯝꯕꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯆꯅꯨ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ, ꯉꯥꯟꯕ, ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤ, ꯃꯈꯣꯏ ꯑꯍꯨꯝ ꯐꯨꯡꯒꯥ ꯅꯥꯛꯇ ꯐꯝꯂꯗꯨꯅ ꯆꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ, ꯅꯪꯕꯨ ꯅꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯕꯨ ꯁꯥ ꯇꯥꯟꯕ ꯂꯦꯞꯄꯨ ꯈꯔ ꯊꯤꯡꯉꯨꯅꯦ. ꯍꯟꯗꯛ ꯆꯍꯤꯒꯤ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯇꯒꯤ ꯂꯣꯏꯄꯣꯠ ꯀꯥꯔꯛꯇ꯭ꯔꯤ, ꯊꯤꯜꯂꯛꯇ꯭ꯔꯤꯅꯦ. ꯑꯁꯤꯒꯤ ꯃꯔꯝ ꯈꯪꯅꯕꯒꯤꯗꯃꯛ ꯃꯥꯕꯨ ꯊꯥꯒꯗꯧꯔꯤꯕꯅꯤꯅꯦ. ꯏꯅꯤꯡꯊꯧ, ꯅꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯍꯥꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯗ. ꯍꯣꯏꯅꯦ, ꯃꯗꯨꯕꯨ ꯑꯣꯏꯔꯁꯨ. ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯣ ꯃꯥꯅ ꯍꯦꯛ ꯍꯜꯋꯥꯏꯔꯛꯄꯒ ꯑꯩ ꯅꯥꯛꯇ ꯆꯪꯍꯜꯂꯛꯎ. ꯕꯥꯕꯥ, ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯅꯕꯨ ꯆꯪꯕꯤꯔꯛꯑꯅꯤ. ꯑꯗꯨ ꯃꯃꯥ, ꯅꯪꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯑꯗꯨꯝ ꯀꯥꯎꯏꯅꯤꯀꯣ. ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯇ ꯂꯩꯔꯕꯗꯤ ꯏꯅꯤꯡꯊꯧ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛꯇꯤ ꯍꯥꯏꯔꯝꯃꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛꯁꯨ ꯏꯅꯤꯡꯊꯧ ꯑꯗꯨꯅ ꯍꯦꯛꯇ ꯀꯧꯔꯛꯏ. ꯍꯣ, ꯑꯩ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯖꯩꯌꯦ. ꯀꯥꯎꯊꯣꯛꯄꯒꯤꯅꯦ ꯃꯈꯣꯏ ꯃꯄꯥ. ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯥꯕꯒꯁꯦ ꯃꯆꯥ ꯑꯩꯈꯣꯏꯅꯤ ꯂꯩꯀꯥꯏꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯀꯥꯎꯕꯅꯦꯕ. ꯏꯆꯥ ꯂꯦꯝꯕꯤꯁꯦ ꯆꯥꯎꯔꯛꯂꯕꯅꯤꯅ ꯋꯥ ꯉꯥꯡꯕꯒ ꯌꯥꯝꯅ ꯍꯩꯔꯦꯗ. ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥꯡ ꯊꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯅꯥꯏ ꯆꯥꯎꯊꯣꯏ ꯑꯗꯨ ꯆꯪꯂꯛꯂꯗꯨꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯆꯥꯎꯊꯣꯏꯅ ꯁꯅꯥ ꯈꯨꯌꯥꯛ ꯈꯥꯗ ꯄꯨꯅꯦꯝꯖꯔꯦꯗꯣ. ꯆꯥꯎꯊꯣꯏ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯕꯗꯤ ꯀꯔꯤ ꯂꯩꯔꯦ? ꯆꯥꯛ ꯊꯣꯡꯕꯤꯁꯤꯡ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯒ ꯂꯣꯏꯍꯧꯔꯕ꯭ꯔꯣ? ꯍꯣꯏ ꯏꯅꯤꯡꯊꯧ, ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯖꯍꯧꯔꯦ. ꯑꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯀꯧꯕ ꯂꯥꯛꯆꯔꯤꯕꯅꯤ. ꯂꯥꯛꯑꯒꯦ. ꯊꯤꯗꯣꯛꯂꯒ ꯅꯤꯡꯊꯤꯅ ꯊꯝꯍꯜꯂꯝꯃꯨ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯏꯅꯤꯡꯊꯧ. ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯩꯔꯛꯄ? ꯀꯩꯅꯣꯅꯦ, ꯏꯆꯥꯗꯤ ꯉꯁꯤ ꯌꯥꯝ ꯈꯪꯅꯤꯡꯅ ꯋꯥ ꯌꯥꯝ ꯍꯪꯂꯛꯏꯅ. ꯏꯆꯥꯅ ꯍꯪꯂꯛꯂꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯗꯅ. ꯑꯗꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯣꯏ ꯄꯥꯕꯅ ꯍꯦꯟꯅ ꯌꯥꯝꯅ ꯈꯪꯂꯝꯒꯅꯤ. ꯅꯣꯏ ꯄꯥꯕꯗ ꯍꯪꯉꯨ. ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯌꯥꯝꯅ ꯈꯪꯕꯒ ꯃꯥꯜꯂꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯪꯉꯨ ꯀꯥꯏꯅ. ꯏꯆꯥꯇꯣꯝꯕꯤ, ꯅꯃꯥꯗ ꯍꯪꯉꯨꯅꯨ, ꯀꯔꯤꯝ ꯈꯪꯉꯣꯏ. ꯁꯦ, ꯄꯥꯕ ꯍꯥꯏꯒꯦ. ꯍꯧꯖꯤꯛꯀꯤ ꯆꯥꯛꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯄꯥꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯛꯂꯕ ꯃꯤꯅꯤ. ꯕꯥꯕꯥ, ꯑꯗꯨꯗꯤ ꯌꯥꯝ ꯈꯨꯏꯔꯕ ꯖꯥꯠꯅꯤꯅꯦ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕꯥꯕꯥ, ꯃꯥꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧꯗꯣ ꯃꯁꯛ ꯃꯨꯟꯅ ꯐꯖꯅ ꯈꯪꯂꯝꯒꯅꯤꯕꯣ. ꯍꯣꯏ, ꯈꯪꯂꯝꯒꯅꯤ. ꯑꯗꯨꯗꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯏꯅꯥꯏꯁꯤꯡꯅ ꯊꯥꯡꯗꯣꯛꯇꯨꯅ ꯊꯅꯝꯂꯕꯗꯤ ꯏꯪꯕꯨ ꯏꯪꯂꯝꯂꯅꯤꯅꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ. ꯃꯤꯐꯝꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨ ꯂꯥꯛꯅꯔꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯊꯧꯉꯝꯕꯁꯨ ꯆꯪꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯝꯕꯥꯜ ꯐꯝꯊꯣꯜ ꯑꯗꯨꯗ ꯐꯝꯂꯝꯃꯤ. ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ, ꯃꯌꯥꯝ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯧꯕꯤꯔꯛꯄ?
Angamba, ngayakti oijare. Yarokpada mangaida. Yorokpada ngari angamba. Ado ngamasing. Aikhoy lebak asida atopa lebak singi ningthau taruk thunglaradaba numit marini tamak ngaisilaklabani. Maram asina makoi sing aduna laina hipnabagidamak mafam sing sem saba punamak loisilaklabani. Iningthau, mamanggi matawgum, makhoi ningthau sing adubu lakpada pangthokhiba thauram sing adumak pangthokpigadoribra iningthau. Pangthokadoribani. Aikhoina atopa lebak singi ningthau lakpada makhoibu harauk tayamna momol minok kaloinaraduna taramna okkadabani. Masina hayeng aikhoigi lebak asida hudong thiba ama hek tarakpa mikup aduda aikhoigidamak mating haijaru nijaru matamda khajikta oirabasu mating sapana tingbang birakadoribani. Adubu iningthau, lakadoriba ningthau sing adugi marakta ningthau ani amadi mabukjal sengdabadawna itaw tawini ningthau. Makhoi ani yawmani. Adubu aina khangna yanaba loinaribani. Iningthau, nanaina sum khanjabada ningthau anida hayeng matam mamada apunbagi oiba thabak thauram watanarakpa matamda tanpham aruba yoroklaba matamda iningthau tokhaibagi wakhal soidana lerakadaba mal. Angamba laisanu maduda ai thoidokpa khanjinde. Maramdi makhoi atopa phurupki ningthau singdi nattedana. Lining laisondagi hauna aikhoiga chap manaribani. Aduna poloidadi makhoisu wakhal soidana olakkani khal. Wai iningthau, adu maina ka tawpiraklabadi yamna phagani khanje. Adubu iningthau nanai wafam amataga hangatchakeba. Hayo ngamba kari wafam oirabano. Aikhoigi maja ibungo ahal adubu sadanba satkiba adubu halwai biraktriba. Halwai raktre. Aishu mahakbu halwai rak pangairamlibani. Iningthau, kariguma maja ibungo mahak halwai raklabadi iningthauna nongpok lepakta thabigani haibada madu adumak hekta thabigadoribra. Thagani ngamba. Aduga lam heliba nongpok lebaki miyam singadu naikai hangadoribani. Makhoi nongpok lepaki ningthau singse mangakti haipe kanba chani he iningthau. Makhoi si ida adum churaklaba chani iningthau. Adunabu angamba mamangi hanana palamba ningthau lurielga kakliba adunine. Natro. Adudi hantak nongpok lepak singa loipot karaktriba asi makhoigi mapa mapu singa adun lurel ken kiba adugumna keningdana tawrakpa malidana ko iningthau. Numidangi matamni sa tanba chatkiba kanglai ngakpa adu mahaka khongburoi oiduna chatminariba khongloi tara aduga punna numidangi chana thaknaba sem saduna leirammi. Majai bungo saasibu kyam thongsiye hapisina adum yaradra. Kadai. Oh, ayengisi. Haima, sidi yaranida. Ekoi taramathoi khaktaginina ahenbadi hapurano. Adudi majai bungo atay arimba singajidi yaithoga thammage. Ho. Adumaini hekte thamu. Aduga aikhoina purakhiba thumma pakpa adubo madubu leiribo. Leiri majai bungo hayeng numidang phawgidi sisinaba yagini. Adu oiradi thumsu loisile. Aduga purakliba chingchak sing adusu pumnamak loidogi toramani. Adunadi chingchak sing asina loidrikanda sa khara amuk pharaga hayengi mathang chidase. Masi asida sana kunung maikei khungsanaba halwainaba sem sarase. Hoi majai bungo hayengi matangsi karigum halwai bataragadi nana ai ko chiya jare. Adudi na khoi pullaga
ꯅꯤꯡꯊꯤꯅ ꯐꯖꯅ ꯍꯥꯎꯅ ꯊꯨꯝꯅꯕ ꯃꯃꯨꯠ ꯇꯥꯅ ꯊꯣꯡꯂꯛꯑꯣꯀꯣ. ꯉꯁꯤꯗꯤ ꯋꯥꯔꯦ. ꯑꯩ ꯉꯥꯏꯍꯥꯛꯇ ꯍꯤꯞꯀꯦ, ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯗꯣ ꯅꯈꯣꯏ ꯍꯦꯛ ꯂꯣꯏꯕꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯀꯣ. ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ. ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯤꯅ ꯑꯗꯨꯃꯛ ꯄꯣꯊꯥꯕꯤꯔꯣ. ꯏꯇꯥꯎ, ꯆꯥꯛꯁꯦ ꯑꯝꯇ ꯌꯦꯡꯉꯣ. ꯄꯥꯊꯔꯦꯅꯦ. ꯌꯥꯏꯁꯤꯟꯅꯕ ꯑꯝꯇ ꯇꯧꯁꯤ. ꯌꯥꯅꯤ ꯌꯥꯅꯤ ꯏꯇꯥꯎ. ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯟꯈꯤꯁꯦ. ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯌꯥꯏꯁꯤꯜꯂꯒꯦ. ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥ ꯌꯥꯔꯣꯏꯀꯣ. ꯆꯥꯛꯀ ꯍꯥꯎꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯂꯤꯆꯩ ꯆꯥꯖꯅꯤ. ꯆꯥꯔꯣꯏꯗ. ꯑꯩꯅ ꯊꯣꯡꯂꯛꯂꯤꯕ ꯑꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯕꯅꯤꯅ ꯃꯔꯣ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯁꯣꯏꯔꯛꯇ꯭ꯔꯒ ꯉꯁꯤꯅ ꯀꯔꯝ ꯁꯣꯏꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯁꯨ ꯁꯣꯏꯔꯣꯏꯃꯤ ꯃꯔꯣ. ꯑꯁ, ꯏꯇꯥꯎ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯍꯦ. ꯍꯥ? ꯃꯖꯥ ꯏꯕꯨꯡꯉꯣꯗꯤ ꯅꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯃꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯍꯣꯔꯥꯏ ꯀꯟꯅ ꯈꯥꯔꯒ ꯈꯣꯛ ꯅꯥꯈꯣꯛꯒꯩ ꯇꯨꯝꯈ꯭ꯔꯦ. ꯑꯩꯈꯣꯏ ꯅꯣꯛꯏꯁꯦ ꯍꯧꯃꯟꯈ꯭ꯔꯦ. ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯦꯛ ꯁꯣꯏꯗꯅ ꯀꯥꯏꯕ ꯇꯥꯔꯦ. ꯍꯣꯏꯅꯦ ꯃꯔꯣ, ꯁꯣꯏꯗꯅ ꯀꯥꯏꯕ ꯇꯥꯔꯦ. ꯇꯣꯛꯑꯁꯤ. ꯑꯩꯁꯦ ꯆꯥꯛꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕ ꯍꯥꯟꯅ ꯇꯧꯔꯁꯦ. ꯅꯣꯛꯆꯧꯗ ꯏꯅꯥꯎꯆꯥ. ꯑꯗꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯟꯒꯗꯕꯅꯦ. ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯤꯀꯣ. ꯅꯣ. ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯥꯎꯗꯝꯅꯧꯀꯣ. ꯑꯩ ꯀꯔꯤꯃꯇ ꯍꯥꯏꯗꯦ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯇꯨꯝꯊꯔꯝꯃꯅꯤ ꯈꯟꯅ ꯅꯣꯛꯄꯒꯁꯦ ꯐꯥꯔꯒ ꯅꯣꯛꯂꯤꯕꯅꯤ. ꯑꯗꯨꯒꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯗꯤ ꯇꯨꯝꯂꯝꯗ꯭ꯔꯤꯕꯀꯣ. ꯑꯣ, ꯁꯦ. ꯅꯣꯏꯅ ꯂꯥꯡꯉꯁꯨꯅꯦ, ꯌꯥꯝꯅ ꯀꯟꯅꯗꯤ ꯂꯥꯡꯒꯅꯨ. ꯆꯤꯡꯅꯨꯡꯒꯤ ꯃꯉꯥꯎ ꯊꯤꯕ ꯁꯥ ꯀꯩ ꯂꯝꯍꯨꯏꯒ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯐꯔꯛ ꯁꯣꯏꯗꯅ ꯇꯥꯒꯅꯤ. ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯥ ꯍꯦꯟꯅ ꯂꯥꯡꯖꯔꯣꯏꯗ. ꯑꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯤꯅ ꯄꯣꯊꯥꯕꯤꯔꯣ. ꯅꯅꯥꯏ ꯑꯩꯈꯣꯏ ꯆꯥꯛ ꯍꯦꯛ ꯂꯣꯏꯕꯒ ꯈꯪꯍꯟꯖꯔꯛꯂꯒꯦ. ꯑꯁꯨꯝꯅ ꯀꯪꯂꯩ ꯉꯥꯛꯄꯁꯨ ꯉꯥꯏꯍꯥꯛ ꯃꯤꯀꯞ ꯑꯃ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯗꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯃ ꯑꯅꯤꯅ ꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯥꯟꯕ. ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯅꯅꯥꯏ ꯑꯩꯈꯣꯏ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ. ꯍꯛꯆꯥꯡꯒꯁꯤ ꯄꯨꯛꯇꯦꯛꯇꯦꯕꯅꯤꯅꯦ ꯃꯖꯥ ꯏꯕꯨꯡꯉꯣ. ꯑꯗꯨꯅꯤꯗꯅ, ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯣꯏꯁꯨ ꯅꯔꯦꯜꯗꯤ ꯑꯣꯈꯥꯛ ꯈꯥꯏꯅꯦ. ꯏꯔꯤꯜ ꯈꯥꯕꯁꯤ ꯃꯖꯥ ꯏꯕꯨꯡꯉꯣ. ꯅꯅꯥꯏ ꯑꯩ ꯆꯩꯅꯥꯗꯤ ꯐꯖꯅ ꯐꯪꯉꯦ ꯃꯖꯥ ꯏꯕꯨꯡꯉꯣ. ꯋꯥꯔꯦ, ꯇꯣꯛꯑꯁꯦ. ꯑꯗꯨ ꯅꯣꯏ ꯑꯇꯩꯗꯤ ꯈꯣꯂꯥꯏ ꯑꯣꯔꯥꯏꯕꯁꯦ ꯂꯦꯞꯄꯁꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯂꯦꯞꯄꯁꯦ. ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯨꯏꯅ ꯑꯁꯨꯝꯅ ꯑꯣꯔꯥꯏꯔꯕꯗꯤ ꯏꯁꯥꯁꯦ ꯆꯣꯛꯊꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦꯅꯦ ꯃꯖꯥ ꯏꯕꯨꯡꯉꯣ. ꯇꯣꯛꯑꯁꯦ. ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯠꯁꯨ ꯊꯥꯡꯁꯤꯡ ꯑꯗꯣ ꯃꯐꯝꯗ ꯅꯤꯡꯊꯤꯖꯅ ꯊꯝꯖꯤꯜꯂꯨꯔꯣ. ꯑꯗꯨꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯅꯤꯡꯊꯤꯅ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯂꯨꯔꯣꯀꯣ. ꯍꯣꯏ, ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ. ꯅꯦ ꯍꯦꯛꯇꯥꯏꯗ ꯋꯥꯔꯝꯕ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞꯇ ꯁ꯭ꯋꯥꯏ ꯃꯥꯡꯉꯤꯗ. ꯃꯁꯤꯅꯅꯤꯗꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯅꯁꯥ ꯁꯦꯡꯗꯣꯛꯎꯗꯅ ꯇꯠꯇꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤꯗꯤ. ꯏꯅꯦ, ꯁꯦꯝ ꯂꯐꯣꯏꯕꯨ ꯀꯌꯥꯝ ꯂꯩꯔꯤꯒꯦ? ꯂꯩꯔꯗꯤ ꯑꯃꯠꯇ ꯄꯤꯕꯤꯔꯛꯎꯕ. ꯍꯣꯏ, ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ. ꯅꯅꯥꯏ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ. ꯑꯗꯣ ꯏꯅꯦ, ꯏꯃꯥ ꯍꯣꯏꯗꯤ ꯆꯥꯅꯈ꯭ꯔꯕꯣ? ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯊꯤꯟꯖꯔꯨꯔꯦ. ꯆꯥꯅꯈ꯭ꯔꯕꯅꯤ. ꯐꯔꯦ ꯑꯗꯨꯗꯤ.
ꯍꯧꯖꯤꯛ ꯏꯅꯦ ꯑꯃꯅ ꯂꯧꯕ ꯆꯠꯈ꯭ꯔꯤꯕ ꯁꯦꯝꯁꯤꯡꯁꯤ ꯑꯩ ꯏꯇꯣꯝꯇ ꯍꯦꯛ ꯆꯥꯔꯨꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯤꯡꯊꯤꯅ ꯄꯨꯛ ꯊꯟꯅꯕ ꯑꯗꯨꯃꯛ ꯆꯥꯕꯤꯔꯨꯔꯣ. ꯑꯣꯛꯇ꯭ꯔꯕꯁꯨ ꯅꯅꯥꯏ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ. ꯑꯩꯈꯣꯏ ꯊꯤꯟꯕ ꯑꯗꯨꯝ ꯂꯥꯛꯆꯒꯦ. ꯍꯣꯏ ꯍꯣꯏ ꯏꯅꯦ, ꯑꯩ ꯑꯣꯛꯇ꯭ꯔꯕꯗꯤ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕ ꯑꯗꯨ ꯆꯥꯅ ꯊꯛꯅꯕ ꯊꯝꯂꯝꯂꯤꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ. ꯀꯪꯂꯩ ꯉꯥꯛꯄ ꯑꯃꯗꯤ ꯂꯥꯟꯃꯤ 10 ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯉꯟꯅ ꯍꯜꯋꯥꯏꯒꯗꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯐꯤꯔꯣꯜꯅꯆꯤꯡꯕ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯝꯃꯤ. ꯆꯥꯛꯂꯦꯟ ꯀꯟꯅ ꯍꯧꯔꯤ. ꯏꯅꯥꯎꯁꯥ, ꯅꯈꯣꯏꯕꯨ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯌꯣꯝꯁꯤꯟꯅꯔꯕ ꯅꯠꯇ꯭ꯔꯣ? ꯍꯩ ꯆꯤꯊ ꯅꯥꯟꯊꯍꯧꯕꯒ ꯌꯥꯎꯅꯅꯤꯀꯣ. ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ, ꯂꯣꯏꯅ ꯊꯧꯔꯥꯡꯖꯔꯦ. ꯑꯃꯠꯇ ꯆꯤꯊ ꯅꯥꯟꯊꯔꯔꯣꯏ. ꯐꯔꯦ ꯑꯗꯨꯗꯤ. ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯇꯪꯈꯥꯏꯒ ꯌꯧꯁꯤꯜꯂꯛꯑꯀꯥꯟꯗ ꯀꯩꯅꯣ ꯑꯃꯨꯛ ꯀꯥꯎꯍꯧ ꯈꯣꯠꯍꯧꯔꯦꯒ ꯍꯜꯋꯥꯏꯔꯣꯁꯤꯒ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯧꯅꯤꯀꯣ. ꯑꯦ ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯗꯨꯝꯅ ꯈꯛ ꯇꯧꯖꯔꯣꯏꯗ. ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯣꯛ ꯌꯥꯝ ꯐꯔꯤꯗ. ꯑꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯗꯨꯃꯛ ꯍꯜꯋꯥꯏꯔꯗ꯭ꯔꯥ? ꯍꯦꯛ ꯇꯣꯛꯄꯒ ꯑꯗꯨꯝ ꯍꯜꯋꯥꯏꯔꯗꯕꯅꯤ. ꯑꯁ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯌꯥꯡꯒꯣꯏ ꯁꯒꯣꯜꯒ ꯑꯃꯨꯛ ꯊꯧꯖꯤꯜꯂꯗꯤ ꯆꯈꯥꯎꯒꯁꯤ ꯂꯣꯏꯅ ꯁꯦꯒꯥꯏ ꯇꯣꯛꯂꯅꯤ. ꯂꯥꯟꯃꯤ ꯑꯣꯏꯔꯕꯗꯤ ꯁꯦꯒꯥꯏꯔꯁꯨ ꯊꯧꯕ ꯇꯥꯔꯦꯗꯅ. ꯑꯁ ꯃꯆꯥ ꯏꯕꯨꯡꯉꯣ, ꯂꯥꯟꯃꯤ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯅꯤꯗ. ꯍꯦꯔꯥ, ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯑꯩꯕꯨ ꯑꯉꯥꯎꯕ꯭ꯔꯣ? ꯀꯩꯗꯧꯅ ꯅꯈꯣꯏꯕꯨ ꯆꯈꯥꯎ ꯁꯦꯒꯥꯏꯍꯟꯒꯗꯧꯔꯤꯕꯅꯣ? ꯁꯦ ꯀꯥꯟꯗꯦꯁꯦ. ꯆꯥꯛꯇꯨꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ. ꯑꯗꯨꯒ ꯐꯠ ꯆꯥꯊꯣꯛ ꯂꯩꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯈꯣꯡꯁꯥꯟꯅꯕ ꯍꯜꯋꯥꯏꯈꯤꯅꯕ ꯇꯧꯁꯤꯅꯦ. ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ.